ai kitang nuaite maram de ai gi praja ni akoisu praja na feel to rim do akoisu tum feel to wi chap manai sahi manga khaki praja miyam na koi bu mihut oiru ro manipur ji sauka thorang to ro haidna thabi rakpani laibak thiba thodo kya thokre adu bu ngasi di ano ba leadership amagi makha ta karam makhal gi leadership sing tam puna mak yaugani kasin ko puna mak sarkani haidna chat pa horai ba manipur praja se koi amatani koi manipuri ni bharat ki mapung phaba state amagi manipuri praja ni haina na bagi wakhalon sita miyamna aigi oiba wakhalon mayam sina ngangna khiba mayam sina jati lanai oiba wakhalon kaya manipur gi miyam da leibagum punakpa sida ko nana bagi da mata koi manipuri ni haiba wahi se koi kauroi da koi thamoi da leiga da bharat ki mapung phaba state amagi praja wali manipuri haiba wakhalon se masida koi punamak leira ka koi chaukat kan miyamna chaukat pa haiba wafam se building saraga sorok koila tharaga construction mayam tawga chaukat pa oiramdre mapal lamda kana chaluba matamda chaukat pa haiba simi oibagi thamoi chaukat pa kaulera masini ekona darkar waris amaga nusi chanana jati amaga nusi chanana leibase hoji manipur da yamna mas tawdaba yadaba mo oire ai si ai gi kanglukna ai gi sagai na ai gi hena fai haiba wakalon ai gi sagai kangada bani ai gi lakai kangada bani haiba wakhan do leraga di kon pamjari ba mangjari ba mangan manipur uhu phangare kuna maksina maram waraga handaki sarkar anok base center na matik chare koi party leader na khanbi reiba leader se matik amna chaba leader ni haiba sai mi amda thamjage maram di mana mi puna mapu nuksi handa yani sarkar gi development to puna mak kendra hukumak chap mana na yeli chap mana na pi thaba ma to bada opposition ruling khai daba adu kum makhal gi leader asida tha hum phadriba leader asida ai koi mi amna matam thradam pibi raga leadership asigi makhada laiba cabinet minister sing afaba matik sabang haktani qualified oibang haktani aduna mla humpu hana saibi basina koi da su pungning hanba kya spokpa aduna masigu mase na koi gi nacha na su na china na haktani noina thagat pirakpani akoina ka ge haraga ka bang ngam sunate koi da sahi manga sitang sinabiraga manipur se kona shanti porokna ba nuksina ba porokna ba chaukat pa thangna ba asam state na fajana chaukat kare akoi na ngasi lambi la la chatpa yaiga yade gista akoi kyam koi na hingi dori bano haiba se as a representative oina mla mo ina igin manipur praja miyam da ngasi gi welcome speech pi bagi kadong cha se lor na thamjani mani